ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ. ꯐꯠꯇꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯦꯟꯅꯕ ꯊꯣꯛꯀꯗꯧꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ, ꯁꯦꯠꯅ ꯈꯥꯏꯅꯒꯗꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ, ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯄ, ꯉꯁꯤꯁꯨ ꯂꯣꯏꯅꯔꯤꯕ ꯏꯃꯥꯅꯨꯑꯦꯜꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯏꯁꯣꯔ ꯍꯥꯏꯕꯅꯤ. ꯏꯃꯥꯅꯨꯑꯦꯜꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ, ꯑꯃꯝꯕꯒꯤ, ꯚꯨꯠ ꯄ꯭ꯔꯦꯠꯀꯤ, ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯗꯣꯝꯕꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯉꯁꯤ ꯑꯩꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯕꯤꯔꯤꯕ, ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ, ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯔꯤꯕ ꯋꯥꯍꯩ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯍꯧꯅꯅ ꯐꯣꯡꯗꯣꯛꯆꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯔꯤꯜ ꯑꯃꯈꯛ ꯎꯏ. ꯔꯤꯜ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯁꯦ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ. ꯑꯗꯣꯝ ꯌꯦꯡꯕꯤꯔꯝꯕ ꯌꯥꯏ, ꯌꯦꯡꯕꯤꯔꯝꯗꯕꯁꯨ ꯌꯥꯏ. ꯆꯥꯟꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯑꯩ ꯊꯃꯣꯏꯗ ꯂꯩꯖꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ, ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯆꯒꯦ. ꯑꯍꯥꯟꯕꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯖꯕ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ, ꯔꯤꯜꯒꯤ ꯚꯥꯏꯔꯦꯜꯒꯤ ꯀꯩꯅꯣꯁꯦ, ꯚꯤꯗꯤꯑꯣꯁꯦ, ꯔꯤꯜꯁꯦ ꯌꯦꯡꯕꯤꯌꯨ. Asini mayam, asigi reelse mayam Facebookta tharakpase ase Jesu Christa thajaba mina dinate. Jesu Christa gi believer amana asigumba semoy. Aduga mayam ishor bu nokna ba yabra, ishor bu karem kathai na bi yabra. Aduga adomna sembi river reel ado adomna karem kathai na river ishor ado taibang pan bada world la river lebak punamakta leba mi singna ningna ba adugumla ba ishor ni haibado adum khanbi oba. Aduna adomna adumaina fagi tawuduna mingonda nungsinadaba, mingonda sawhanbagi machak ama oihele. Iramda Manipur waraba, awa anana thallaba, setna khainabana thallaba iramda Manipur gi damakta koi mayamna haizaribani, koi mayamna world la riba mi singna ko. Aduga miyoi singbu sawhannabagi maong mataw amakak yawe mayam. Asi tasengna I nungaijade mayam sumai tawbiganu. Jesu Christa ishorda, ahingba ishorda. Aduga mayam adom kaubiganu relasibu sembiriba oza haizage adom nadi phagini haina khalamba yai adom gi kari wakhal leibagino adom na viral oiningbagi adom na kari gumba sel khara pambagi damakta ishor bu adom na karem kathai nagunu mado ishor gi saubani handa kharani gi mamangda America hairiba lebak punamakpu control tawriba United States of America do adugi California da Jesu Christa gi mafam pikidaba Jesu Christa gi blessing ado Jesu Christa na karisunate zero ra thamkibado hai mafam du da mai chakpa matamda world gi lebak punamakpu control tawriba America mapangal kangraba ina khungraba lebak tuna mai muthatpa ngamdabado adum khanbiu aduga ngangjariba ise ai Christian se haugi laini haina khalamba aduga Christian habisi nungsidaba tuka charamba mini Jesu Christa se aduna ai compound da changduna ahingda mi manga tarukna manaraga changduna phugibani kari sunate haiduna adubu nongalakpa matamda mitse ubangam khide kok ngauki chatpangam khide imada makhong pairaga kapamabani ai shirani haiduna Jesu Christa mahakanano haibase adom khanbiu Jesu Christa haibase siduna phumduna hingatpa ishor ne adom karem kathai nariba karigino adom karem kathai nagunu adomgi mathakta awaba lakani adomgi mathakta chaina lakani aduga ishor na chaina chai tharakpa matamda makhol thoktabani aduga ishor na chai tharakpa matamda phahangadaba taibang malemda kanasu leite हाइरिबा वीडियो से चांबीदुना अदम कक्थटपिउ डिलीट तौबिउ ईश्वरबु अदमना थागटपा ngamdragadi ईश्वरगी अनिंगबा तौबा ngamdragadi ईश्वरबु करेम कथाइनबगी एकदमदा राइट लेते आई याम नुसिना हाइजबनी येंबिउ होली बाइबल ना करी हाइरी बाइबल गी मफम पुनुमक त यावी आई मफम अमखतंगदगी फुंदोक सरके याम सांगना हाइजरोगे गलतिया पंदुप तरुक की पद तरेता सुमना हाइ मिनम हनगनु ईश्वरबु नोकना फदे मरमदि मी अमना हुनकी बा दु महाकना लोकनी मिनम हनगनु ईश्वरबु नोकना फदे अदोमना हुलखिबदो अदोमना लोकनी अदुबु ईश्वरना अदोमबु कनबिबा पामे येसु ख्रिस्ट कनबिबगी मपुने अदोमना येसु ख्रिस्ट हाइबसि याम तराई ना खनबिब्रा क्रिश्चियन खक्तना जेसुगी ममिंग हाइबा नते अदोम सिंगना क्रिश्चियन हाइरगा मुस्लिम दा हेता हाइबदो
Muslim haina ne koina Christian ga Muslim ga heta compare tawna bagi mawang amakak aina ayam batazaba fangjay hariba Muslim adugi lairikta Quran gi lairikta kayamat ki matamda waye nabagi damakta lakadoriba hell amasung heaven jannat amasung jahannum da thagadoriba mapu do kayamat ki matamda taibang pan bada laktuna wayen gado bado Jesu Christa ni adom hangbiu Muslim singda me khogi lairikta Jesu Christa kayamat ki matamda taibang pan bagi aroiba matamda lakadori se karigino lan taibang pan bagi aroiba matamda lan loisalakpa matamda lan ning thawado lan phamda lakpaduni Jesu Christa na lakadoriba se maramaduna adugum tawbiganu adom nadi paisa kharagi reel kano kharagi damaktani aduga haiba nupi asida yauriba nupi ase hoi magi viral kayamo oikibane magi viral kayamo oikibane adubu Jesu Christa na papi singbu nungsi adubu pap nate nungsi ribase fattabado nungsi banate adubu miyoi bahibase miyoi bahibase soli khanbagi maramna miyoi bagi damakta makna shibani ishorna shiba yadi humni shiba numite hingat kibani haiba nupi aduna magi karigumba pukning hongjeba taragadi mana fattabagi lambi thadokhiba taragadi ishorna mabu kanbiba ngami aduga ishorna sokpirakpa matamda fattabagi lambi ju thadokhigani fattaba punamapu ishorna nungsi ishorna kanabasu miraide mama mapana machana phana phatragasu machagi nungsiba toktabani aduni Jesu Christa gi nungsiba adubu fattabado ishorna nungsiba nate pap se ishorna nungside adubu papi sing fattaba tawriba mi singbu nungsi maramdi miyoi bai khoi se mapung fade matik chade ekoi sholi ekoi se ekoi da matik chada bana thanbagi maramna ishorna nungsibani adubu ishorda karem kathaina biganu madu fattabani me chilnau che chel sing aina haijari se adomna comment tawbiramu yam nungsina haijabani hiramda Manipur da awaba anaba thokpase uba matamda ishorda haijaribani adubu awaba anaba henna thokan nabagi machak ama oina mayam mingonda khoina karem kathaina ba sifawada yade adubu ishorda karem kathaina rakpa matamda di world da prithvi da leiriba laibak singi miyoi singgi marakta laibak punamakki marakta Jesu Christa thajaba soidana yaramgani Jesu Christa gi holy bible soidana paramgani adudi world da leiriba laibak punamakka challenge tawba natraga su karem kathaina ba haibdo kanagumba amana ningzariba ishorda karem kathaina ba matamda haiba ningzariba singdugi thamoida kari awaba fawi haibdo adom khanbiu adom sing khanbiu ko adomna ningiba duda karem kathaina ba matamda adom soidana saurakani adubu aidi saujaba nachade akhodi aidi Jesu Christa ipase haugi laine na phuramidana adubu ngasidi Kanbiba Mapuni mangda thokpirakpa taibang panbada uhanbirakpa thawai gi panthung pibiba akhoi loinaba Emmanuel gi artha de akhoi laminaba ishor haibani maramaduna miracle angakpa thabak sing tawbani ngangjari bai Jesu Christa na kanbirakhibani shiramgada ubaibu ishor na kanbirakhibani ichanupa nangi hanagi anaba fare haiba matamda gi anaba faki aigi kidney da nung 14 into 16 into 14 mm gi nung chawbado hidak amata chadana ipa ishorda Jesu Christa haina prayer tawbadagi yawramdabani Jesu Christa sanaganu mayam Bollywood ki hero number 1 haina riba Govinda magi matuna Jesu Christa gi I sengthoiraba ipagi asengba I adubu mana wine amagumna changdamnaba karem kathainaba nokrem hakem tawbagi maramna karisu tawdaba Govinda do mana paiba revolver na masada kapsan jaraga medical da laikhiba adu kakta natana Govinda haiba hero number 1 na film phangdaba thabak phangdaduna leibase adum ningsingbiu ishor gi chai tharakpada makon thoktabani adum aina ishor na ngonda chai tharakpa matamda ai khongna leipakta lepi haibase khangdabani yenguba punamang ngamdabani yengba ngamdabani ishor gi mapang pangal adu yam kalli mayam adu yam na kalli changdam ningai leiti adubu khaiba punamak pukan punamak kanba ishor na ne miyoi base nungsi koina lalena mana ngakpi lalena kokpi maramdi akhoi di mana khanda khanbada ut ongani haiba hingba shiraga phumbaga hingatpa ishor se adum tarai ba oina khanbiganu thagachari mayam ai nungsina haijabani ko mayam aina aidi dharma punamak puikai khumnajaba misakni karamba dharma matabu lale haijabanate dharma punamak na faba takbani dharma gi afabado akhu tawminasi utminasi minungsi utminasi lairaba mau mateng pangminasi aina aigi channel da Jesu Christa gi mingda mateng pangjari base ai Christian khakta nate ma Christian oigera Hindu oigera any Muslim oigera natraga maitei gi lining su oigera dharma punamak puikai khumnagadabani awaba taraba mateng panggadabani maduni dharma hairise maduni ishorna pamjaba lambi oirise
ai matam amada khangamde ai mingonda mateng pangningamde aigi ta haina khalami adubu Jesu hairiba mapu se mana ibu nungsibirakpa konsenbirakpa kanbirakpa matamdagi dine thamoi siga mingonda pithoga haraujaba migi kapamba amagi maithongda momon minuk lakpase ujaba matamda suki mati harauje masini ishorna holy bible na kari hai nang fatte ai fatte adubu thawai sengba ishor gi thawai na khode lakpa matamda achumba punamakta lamjing bigani hairi afaba yaw senbani hairi अखोई थादोक पिरोय हाय अफब लंबी द पुबिगनी अचुंब लंबी द अखोई बु पुबिरकनी ngawram ba mahak afaba ohelakani mi funeramba mi hatomba mi nungsi khangdaba mahak nungsi bana thalalakani nungsi bagi mapuna lakpa matamda maramaduna chanbiduna sigumba video ase social media da upload tobiganu karem kathai na hanbiganu phagi to hanbiganu adomgi mathakta chaina laktana bagi damakta sui short da haijage adom pukning hongbiu amuktang bible se paraga yengbiu Bible se paraga yengbiu matik lereba hingba ishorni world da khwaidagi hena missing yamba world da khwaidagi hena missing jamba missing na ningnariba aduga Jesu Christa thajaba Jesu Christa macha sing laman khumba yade Jesu Christa thajaragadi mi hatokpa yadre laman khumba yadre kanana khumakani thaw ishorna laman khumakani Yahoba ipana laman khumakko matamda mayam mairi thokna laman khumakko matamda tangoi ongani ngangjariba wahai se aina khangaga practical oina khangaga haijabani adom da alert tawjabani checksin biu adom ishor da haijabiu akoina laman khumoi laman khumbagi ayaba akoina pide adubu ishor na chai tharakpa matam da lepanga moi chatpanga moi yengbanga moi thagachari adom ishor na kanbiba oisanu video sibu upload tawbiriba phagi oina reels tanabagi damakta tawbiriba nokpagi keno thabiriba sing ko hairiba nupi adu yauriba nupi do magi thamoi hongjaba taragadi shorna kanbiba oisan mayam punamak taibang panbagi aroiba matam lakpasida monggi wahi kaya ni taribase aduga aroiba matam gi wahi punamak Jesu Christa na haibirami taibang panbagi aroiba matam da kari oigani lan lebak amagi mathakta landarakani yuar toina harakani laina lachat khangdaba lakani chak tangba thokani kaucheng mapai pairakani hairiba punamak thokrabani maramaduna Jesu Christa laamdai matamda mong kaya se khoina uribani maramaduna Jesu Christa ipaga matam chupada naksinaba mathautai maramdi wainabagi damakta lakadori se Jesu Christa ne kanbiba magi khuttani kanbiba oisanu thagachari adomgi comment phongdok piramu mayam aduga adomna share su tawbiramu mayam su khangba yanabagi damakta fattaba thokkadobodo akhoi kanminasi hairiba mahakna di khangdana haijabani adubu ishorgi chaina lakpa matamda magi punsida kham thengba wa haibudo amuk phau phangadaba wa haibudo oigani kanana su kanba ngamoi thagachari ishorna punama pu kanbiba oisanu amen